Manipur Top Channel की माइकई की मरुएबी ई पाउसिंग मैम थमजरी अहानबदा पनम पाउसी लखसरगा PM JKAY की मखाद इंग्लिश कुनगनिपान की डिसेंबर फाव सेंग लेमन येननब यूनियन कैबिनेट अयाबा पीख्रे सही जुलाई थादगी कुमजा इंग्लिश कुनगनिपान की डिसेंबर फाव मखाताना प्रधानमंत्री गरीब कल्याण योजना PM JKAY की मखादा fortified rice सेंग लेमन येननब यूनियन कैबिनेट अयाबा पीख्रे PIB की पाउन है PM JKAY के मसुम अतोप ये थौरांग की स्कीम सिंगी मखाता मियाम सिंग पीनबा खोंथांग असि प्राइम मिनिस्टर नरेंद्र मोदी न लुसिंगबा यूनियन कैबिनेट नंगसी अयाब पीखिबने PM JKAY फूड सब्सिडी की सरुक अमा ओइना इंडिया गवर्नमेंट की थबक अमा ओइना सिंग पीबगी थबा सि मखाता सथगने हरि प्राइम मिनिस्टर ने लेबासी हुंद्राग मंगा सुब निंगतंब नुमिता पीखिबा वरोल की मतुंगिना लेबासीदा मथौ ताबा मसी ओइब चिंजाक फंगननबा टारगेटेड पब्लिक डिस्ट्रीब्यूशन सिस्टम TPDS इंटीग्रेटेड चाइल्ड्स डेवलपमेंट स्कीम ICDS PM पोषण हानगी MDM की मखादा एनेमिया मसुम माइक्रोन्यूट्रिएंट्स वाट पथेंगनब स्टेट सिंग मसुम यूनियन टेरिटरी सिंग मखाताना सेंग पीगदबने इंडिया लेंगा की एनेमिया मुक्ता भारत स्ट्रेटेजी की मखाताना सेंग पीबगी थबक पांथोकदबने कुमजा इंग्लिश कुनगनिथोई की अप्रैल कैबिनेट कमिटी ऑन इकोनॉमिक अफेयर्स ना तांकक नाइन लेबाक सिन मथुंगना सही मार्च फाव सेंग फंगनबगी थबक पाइखतनबा वरेप लौखिबने अमसुम मरी लेनब स्कीम सिंगना मियोय खुदिमक सेंग फंगननबा पन्नमदु फंगमंगखि कुमजा इंग्लिश तरागा मथोय मसुम इंग्लिश कुनगा मथोय पांथोकिबा नेशनल फैमिली हेल्थ सर्वे 5 की मतुंग इन इंडिया सिन मथुंगना एनेमिया लेबदगी आंगांगसिंग नुपीसिंग सोनखि आयरन वाटपगी मथक्ता अतोपा विटामिन अमसुम मिनरल्स सिंगमदी हाइबदी विटामिन B12 अमसुम फोलिक एसिड वाटपदी मियोय क्या हक्सेल अकायब पीखी अमसुम मियोय क्या थबक सुबदा अपन पीखी मसी ओइब चिंजाक हेना फंगनबा खुदोंग थिनिंगाय ओइब मियोय खंगलुपसिंग एनेमिया अमसुम माइक्रोन्यूट्रिएंट वाटप थेंगनब पांबै ओइन सिजनरी इंडिया की ओइन सेंग असि माइक्रोन्यूट्रिएंट्स सिंग फंगनब ख्वाइदगी फब पांबै ओइदि अमसुम इंडिया की अपुनबा मिसिंग की सादा 35 साक असि साइ राइस फोर्टिफिकेशन असिदा fortified rice kernels FRK यहुंदुना FSSAI की मतुंगिना आयरन्स फोलिक एसिड्स विटामिन B12 यावरि हेनसु पाउस द मखाताना रिपोर्ट तौरी अतोप पाउ मदना सेंटर अमदी NSNIM अनि की मरक्त मखाताना वरि साना बौख्रे हौखिबा था तरारोम वरि सानब लेपलरब मतुंग असि न्यू दिल्ली द इंडिया गवर्नमेंट अमसुम NSNIM अनि की मरक्त ऑफिशियल ओइना मखाताना वरि साना बौख्रे अदुम पुनकलनि की मरक्त करी करी हिरम द वरि सानखिबगी हाइबदी चपचाना खंगमंगमद्रि एजेंसी की पाउन हाई इंडोनागा पिस्टोकता सेंट्रल गवर्नमेंट की मिहुर ओइरिब एके मिश्रना ममांग था सेप्टेम्बर 13 दिमापुर NSNIM की लुसिंग क्लोज डोर दा वरि सानखरब मतुंग नकलनि की मरक्ता ngasi ayuk pung 13 ताबद न्यू दिल्ली गा वरि सानखिबने दिमापुर की हेब्रोन कैंप सेप्टेम्बर 13 क्लोज डोर वरि सानखिबदुदा एके मिश्रा यावना मिनिस्ट्री ऑफ होम अफेयर्स की ऑफिशियल सिंगसु सरउयाखि NSNIM की माइकैदा लुप असि चेयरमैन क्यू तुकु जनरल सेक्रेटरी थुंगालेम मुइबा वाइस चेयरमैन तोंगमेट हवांगना लेफ्टिनेंट जनरल रिटायर्ड VS आतेम NSNIM की आर्मी चीफ एंथोनी शिमरे सरउयाखि पुंग अनि रोमवरी सानखिबा अदुना सेंट्रल गवर्नमेंट अमसुम NSNIM अनि की मरक्ता मखाताना अक्टोबर अहान सयोल वरी साननबा वरेप लौखिबने क्लोज डोर वरी सानखिबदुगी महाई ओइनंगसी ऑफिशियल ओइना नकलनि की मरक्ता मखाताना पिस्टोक सथबा हौखिबने हाइरि नकलनि की मरक्ता अरोइबो ओइना ममांग सही इंग्लिश सिंगनिगा कुनगो की डिसेंबर दा वरी सानखिबने NSNIM अमसुम इंडिया गवर्नमेंट अनि की मरक्ता हौखिबा सही कुनगा रोम नागा पॉलिटिकल इशू की मताना वरी सानदुना लाखिबने अमरोम द इंडिया गवर्नमेंट अमसुम NNPG गसु तोखाइना कुमजा इंग्लिश सिंगमगा समपनगा मौद्रागा तरेत की इंग्लिश सिंगनिगा कुनगा तरेत फावबा वरी सानखिबने NNPG अमसुम इंडिया गवर्नमेंट अनि की मरक्ता फाइनल एग्रीमेंट साइन तौनख्रबसु NSNIM की ओइनदि कुमजा इंग्लिश सिंगनिगा 15 अगस्त 3 नकल अनि की मरक्ता न्यू दिल्ली द साइन तौनखिबा हिस्टोरिक ओइबा
framework agreement yumpham oidaba mawong amatada yasinaba tawroi habadigi India government amasum NSNIM ani gi marakta naga political issue gi matangda oration purapang ngamdana lakhibani Intelligence Bureau gi hanagi Special Director AK Mishra bukumza English nganiga kungani thoida pisto asigi interlocutor hapkibaga loinana makatana nakalani gi marakta oration purana bohon rakhibani adubo NSNIM gi oina marakta NSNIM gi oina naga gi tokhaiba phiral amadi tokhaiba constitution amagi wafamda ahongba leitabadagi nakalani gi marakta oration lakpa ngamdana lakhibani hanisu pausda makatana report tawri Makasa tharak poina topa marueba pawkhrana Central Force na Kuki gi asoiba khanglabasu kankhattuna thamle Susampur gi maitai sing security na kannanaba honakhithi puthokna bo honakhi BN Sharma Mamangsa English ngani ga kungo humde gi me humde gi haurakhiba irang asida Central Force na Kuki sing gi asoiba khanglabasu kankhattuna thamli Kuki sing asi makoi gi outsource ama oina sizinabagi phibamda leiri Susampur gi maite sing Kuki sing landarakhi badu Central Force na kannana bohonabagi mahutta maite amasung Kuki tuan khaidoknabagi mawongda maite sing adu safety oiba mafam amada thamlaga Imphal tamna puthorana bohonakhi haina national media gi report amada hairi report asina makhatana hairibana Manipur Anglo Kuki war thokkhidi haibasi RTI kuthangda hanglakhiba wafam amada India government amadugi sabsaba pakum pi khrabani Army ki Chief Generals Dwibedina All Manipur Tribal Students Association sinduna Susampur satkiba rally edu da maitai singna Anglo Kuki war memorials gate mai thaba laikhidi tayar mai thakibadi lei haina phongdokpodi laikhre Central Force na maitai singda protection pidabadigi maitai singna police ki armory digi yamlab nongmai sing lut tawki habasidi mayek single English singaniga kungo humdoi digi June anida sugunuda Kuki singna satharakhiba attack ama State Force na khut thana bohonabada Assam Rifles na makhoigi Casper gari ani thasinduna asabo wathu oiki Haujiksu Kuki singna maitai singna landarakpada Central Force na thingna bohonabagi mahutta maitai singna madudagi ngakthokna bohonabadana apanma kya piri Kuki singna aranma document kya semjinduna makhoibu hanthana yengbire haina UN Israel gi Prime Minister European Parliament phawa se thaduna India gi mayokta European Parliament na ware phawa lauki North Americans Manipuri Tribals Association phawa semduna maitai singi mayokta akanma propaganda kya satakhi lining gi oina yengma matamda maitai sing minority oiri Christian religion asi malem gi khwaidigi sawba dharma oiri bane saknairaba aiba J.S. Grisana Eva Linguistic Survey of India gi volume 3 chapter 3 the Manipur yawn yumthangnari bi state sing the taripa Kuki gi masing asi punsilaga lak taruk tagin tara phawni aduga maite gi oina population di yamna nemi India gi mayukta lal hawkhidaba Kuki lalabu sing matawkram na su agreement sign tawna khibano haibisisu asabu hangwari UPF amasung KNO gi makhada Kuki lalawba kunga mangaga su agreement sign tawnakhi Central Force ki maikaidagi su agreement adu Kuki singna sathaba hingsa gi thagdok sing control tawnabani hairi adubu security force ta nongoi maru ama phawba kapkhidaba India government ki mayokta lal hawkhidaba kangbu aduna satham control tawnaba su agreement sign tawnakhibani hairibasi karamna hairibano Susampur asi apaspa leribane apaspa leriba mafam adu Kuki militant singna back tawraga makhogi separate administration gi political agenda adu phangna bi hingsa gi thawong sing sathaba maruina maitai gi khul sing da attack satakhiba adu da Central Force na apaspa gi makhada ihen na santi sizinaduna shakti sizinaduna control tawna bu khona khitaba karihina Kuki sing hingsa gi thawong sing satakhiba adu da Central Force sing lakshina ba nomoi maru ama phawba kapkhidi Ministry of Home Affairs ki report matungina English singaniga manga dagin English singaniga tara phawbada maitai lalhoba lising manga gi mathakta hat khre hairi aduga Kuki lalhoba sing adu thengnanabagi pangal leitaba aduga Central Force sing maitai sing matam sana ngak sen khidabagi police armory dagi nomai lut tawkhibani haibada laloi Myanmar da leriba Kuki sing oina di India si makoi gi khwaidagi safe oiba mafam ama oibada natana schedule tribe ki asoba phida amas phangli Irang asida Assam Rifles na lawkiba role asi Kuki lalawba singi matenga loinana proxy war ama sathrabra haibagi singna boire Assam Rifles asi Manipurda ayawbi thakta corruption sa thare haina English singani ga taraga marida tehelkana
Hilltop Operation Mayek Singna Fonkre, Housingsu, Maite Sing, Pikraba, Belly area digi Hendopangandri, National Highway Animakta, Maite Sing Satpangamdi, Duga, Kuki Sing Singi area Sing a Sima Koigini, Hine claim Tawudanatana, Kulai Ning Python operatory. Kuki Singna Maite drone bombing Amasu Mishal ethics at Haduna Mishi Minakia Nankraba, Power Assam Rifles XDZ, PC Nayaramasum. Army gi sip do bedina adugumba thaudo amat laikiri haina national media power minamli koki singna drone bombing sa thaki haibisi thaudo phokpham da lakiba Manipur police ki DGP amasum security advisor Kuldip anina power mayek singna phongdokrabani koki singna sa thariba terrorist ki thawong singa si yengluragadi UAPA ek ki makhar akan be action power lokhat pa yarabani hansu paus da makhata na report awri makhasa tharak poina to report amana Kulai Pibisina Numidang Athing but a crime set of a thing of a police forcing a hing super duty to Bahokreari. Kulngak was singing the Kulai Pibis in the Numidang Yimatan the Lambi Sorok the Yam Actipoina, Ka Hen Matawan Casat of a thing of a police ki Ariba forcing Sizinaduna. Nasi Numidang Pumapanga Makaidagi, how an active oina duty to Bokre. Police forcing duty is Nongan Mapau Satagani had a press of a power source amanadi Makatana Pali. Paus na makatana haribana normal oina duty to riba police ngi mathaw losilakwa numidang pung taradagi na ihingnonggay matung taragani thoi phawbagi matamasi mapung oina Imphal city manungda khatna chaina ba yawna hingsa gi thawdok kya thokli Manipur Sarkar gi home department gi makhada police officers sing numidang pung mapan phawbadi yamna active oina thabak tawbuna khulai paibi sing hariba matamasi phawbadi criminal goiba thawong sing sa thabana tragana hingsa gi thawong sing sa thabangamde aduba hariba Matamasi matung police ki duty lusilak matamgidi matamdagi di khatna saina ba yawn hingsa gi thawdo kya sathaki haujikti khulngak ba sing tholak padegi arambai tengol unit sinasu quick reaction team QRT semduna thabak tawri mapung oina numidang gi pung mapan gi matung police ki duty lusilak matamdagi arambai tengol gi QRT singna jaga khra asat ok sing sektor gi thabak sathari haire thabak sing asigi mayok tanga si Manipur police ki commando sing reserve line the lady personal sing loina hoidok tu numidang pung mapan dagi active oina thabak tawba khre police ki duty is nongan ba phabu pangtokani loina duty manungda kanaguma khulai paibesna natragana khulnga ko singna ka hen ba thawong sing sa tharakpada madubu sapsara thengna gani haidi ngasidagi duty tawba haukraba police team asina lamlong dagi ayang pali lambi phawduna laklaga andro parking phawbada numidangi matamda yu thaksilaga ka hen ba thawong sa thabasing control tawba yauna lamlong dagi kong ba phawbagi marakta logi wangwada ka hen ba thawong sa thabasing amadi lamen tuen bising fagatuna Ain Gueva Tavak Sing Lakwanaba, police ki makok thong sing na akan ba instruction pikhe. Andro parking sekonama sum Zenims Hospital laklaga ka hen ba thong sa thaba sing sap saba thabo lakwanaba commando team singama sum police station sing mikup na hom sing na leiba haukhre haiden su paus na makhatana phungdorakli. Atopa paw madana sai tare tangai ribi masana pibu yu pithaklaga kai khumna ba magan biramba mapa jail thasing khreari. Tabadi yana nungai taba thamoi sungai hoiba paw moina miyoiba khunai gi lisana taba thawng amada masamaki sei tare khakta ngai ribi masanupi bu yu pithaklaga thani rom ikai khumna ba mangan birakhibini haiba mapa kotna judicial custody de remand tawkhre hari hairiba singa si special judge proxo Imphal is na tha saki kungomdoi paw judicial custody de remand tawkraba miyoidugi mamingna MD Basir Aham sei nifu mga apokpa lekhidrab MD Rafiuddin Kawi ma sora awang lekai de gini suhaidi aduga haujingna ma khata golapati da asan ba ka ma de lerakhi brand su paus da makhata na report tawri makhasa tharak poina paunikhol pausi editorial ma'am da marak thana thamjari irang asi loikraba su tharuma ma di adumak leiraba yai Manipur haujik thokli bi irang asna mipung khuding tangdu leitana leiba ngamdi ngasi hayeng horen kari thokani haiba ngamdabana awabagi polung kiyama puduna singkhong singya da khundari bu khunja kya laidi haujik thokliba koki militant singamadi maitei khunja sing ani gi lana sina maikai ani da awabham kya tari koki khulai paibi singna mitei da landarakpa sida maitei singna makoina kapsilakpa nongme amadi bom madu mungak thoksabadani koki khulai paiba khuzo amana jathariba thawong asna samjaraba koki praja kya da awaba saithing pi haibasi khangnarabani adubu samjarab koki kunja singa sina makhoigi koki khulai paibe singa kari suhaijaba ngamdana leiba ui kari suhaijaba ngamdrabadi wajaba haibasi masana tarabo apni punama sigi mathakta amuk
kuina sahi ama makai phajilaklaba kuki militant amadi meitei ani gi lan sida manipur lenga na santi purapung ngamdaba haibasi lenga ama lei haibasi gi wanthok leitabaga manari kuki militant singna oiroi toba manglan amada makhoi goiba tongan ba administration taladuna meitei gi yum kai mai thadokpa meitei singbu tanthokpa angakpagi thongni makhoi taliba dabi asi manipur praja tangada banati center lengakta tangada dabi bu Manipur atai praja sina tanduna maitei gi yung kai mai thadokpa amadi numai kapsinduna misam kya gi punsi mangan basi sumdaba thawngni thokliba thawdo asina santi laklaba matamda tharum amadi admak leibiyai adubu haukiba me ahumdagi thokliba irang asi luisinduna santi purakura manipur lenga asabu thawdang lei thawdang leibata natana kuki militant sing manipur lenga ka thengnagadabani manipur lenga sibu lusingliba minister n beren amadi maki Mantri Mandal Singh Manipur Praja ki khalaga center Praja Singh apamba piyu natrabadi Mantri Phamdagi thadok lagani amadi Manipur BJP muthalagani haiduna akan pressure to konthui madu tata Manipur center ni yenglakpa miyeng jengsi madu gi phalna Manipur santi soidana lakani khalli haiba Paunukol Pausik editorial mem thamjari atopol losilakpoina atopol report amana ziribam gi ti state kuki singna aini kaina yung kunthraram sajinduna laisinkhre hari Haiba thawdo si jiribam district ki manung chanba monbung da leiba ti state ko ki singna sangsilaktuna ain kaina yung kunthra sajinduna laisin kibadagi mafam aduna mitei amata sangduna leiba ngamdre hari press ta phongo paw source amagi matung inadi haiba hana jiribam district ki tungan mafam singda leiriba ko ki singna mitei khultamna bom amadi nomai kapsin landarakhraba matung makasa tharak oina haujuk jiribam district ki khwaidi ki maru oiba mitei singna satok sin tawriba zeti road ko ki singna Thingjin kibadagi chatok sin tawba yadana leiri Ziribam headquarter ga samnaba marueba amata ngairaba lambi paring asida khundariba kuki singna mitei sing chatok sin tawbada athingba pibana maram oiraga Ziribam district headquarter da tholaktuna posai leiba madi analengi thabak sathabada sauna khudong sadaba kya mayunari hari tentang nasumna thamjaram gitu haus kuina di meyam paw sumatang sa lusinjarage amasum meyam pura nova update ngaminasi